Adongi mobile da miskol ahum mari toina laklaba matungda adongi bank account da leiba sale gi balance yaudana leiram labadi adom kari tawbani mayam Gulshan Huirem YouTube channel asibu jengbiba mibum khudingmak pu ikokno na khuramjari ngasi aigi channel asida puduna lakchari ba topic asi sim swap haibe scheme adugi maramdani asigum loba scheme asina ikoi kuidina Delhi da lawyer magi mafamda mahaki bank account na jawba sale gi oiba balancing adu loina lauthokpi khiduna amata yawram dabdagi thokhiba thodok amagi wari sim swap haibe scheme asi karino aikoina amtang jingnisi sim swap haibe scheme asida scammer aduna adongi sim aduga chap manaba duplicate sim ama lauthok laga sim adugi matengna mahang OTP adu sizinare hairga adongi bank account da tungsin thamjariba sale sing adubu lauthokduna sizinabagi thawong adubuni adugumba launam lausing tawduna account gi sale sing lauthokpagi scheme adubu aikoina sim swap scheme haiduna kawi asigum laba sim swap haibe scheme asibu tawnabagi damakta scammer aduna adongi personal details sing hack tawi ahanba samna hairabada adongi phone number address amadi bank account gi oiba details sing khudingmak makoina tongan bo website ki through dagi makoina lausinduna khomjinduna makoina thami asigum laba adongi oiba details sing lausinnabagi damakta makoina phishing haiba technique ama sijini makoina tongan bo website haibadi ekoi gi bank ki oiba fake website kumba exam gi oiba fake website natraga thabak singi thabak apply tawagi oiba fake website natraga shopping gi website pu oirabasu natraga adongi mafamda tongan ba loan singi oiba message sing thajinba kaya tawduna adongi personal details sing makoina launa na ba honai asigumba website gi oiba message sing si aikoina phanglaba matungda aikoina aikoigi mathau taba matung ina student sing na makoigi exam gi oiba amasung thabak thiriba miyoi sing na makoigi thabak ki job ki oiba website sing amadi shopping gi damakta makoina shopping gi website sing da changba matamda aikoina aikoigi personal details sing adu haplaba matungda login tawduna changna bo khonai matam aduda adugumba scammer sing aduna hack tawduna adongi personal details sing adu makoina khomjinduna thambi loina na genuine website sing mingoina palaroi ge website sing adugi mamingda trusted oiba aikoina jamna thajana seasonary website kaya busu makoina hack tawduna adongi personal details sing lausin bangami matam mamamda aikoina taw phangi tongan ba social media natraga shopping website sing hack oikhiduna adongi data sing loina scammer sing na hack oikhre haibagi paw kaya aikoi taw phangi asum tawduna adongi personal details sing bu makoina hack tawduna natraga phishing method sizinaduna makoina tongan ba website sing dagi khomjilakpa mayam aduna adongi oiba fake ID ama makoina ahanba si haiba fake ID asibu puduna makoina tongan ba telecom company sing da chatlaga makoina mateng nirunaba haiji matang asida telecom company sing da su adungulba scammer sing adugi mateng pangnaba miyo kya su leitabnati atubu chapchaba madugi pramandi phangba leite telecom company sing dagi makoina fake ID sing adu sizinaraga makoina duplicate sim ama lauthoi hariba duplicate sim asibu activate oinabagi damakta tongan ba telecom company sigi terms and condition ni matungina matam kharapi hariba duplicate sim asina lauthok amadi original sim asina deactivate oidriba atam asi phawgi manungda scammer sing aduna adongi mobile da miss call kayarak hanjin na pisalaktuna adomna adongi mobile adubu switch off tawsin manatraga mobile dagi khara lapna chathokna bhoni hariba tanja asi chengduna scammer sing aduna adongi mobile hanjin miss call tawduna lei aduga adomna miss call tawrakliba sing adu call back tawduna tawjengma matamda makoina call sing adu receive tawdaba natraga call sing adu receive tawraga makoina wangangaktaba asumna tawduna lei asumna original sim adu ngahak lairabagi matungda adongi mobile da deactivate oikhi a few moments later deactivate oiraba matungda mahaki duplicate sim aduna activate oiragi asigum laba tanja asigi khudong chaba lauduna scammer sing aduna adongi bank account da connect oiduna lairiba sim aduda makoina OTP sing adu sizinaduna makoina duplicate sim adugi matengna asigum laba account sing dagi paisa huran bagi thabak sing asi makoina tawra adubu sim swap haibe scheme asidagi isana isabu ngakthoknabagi damakta pambai khradi leitabnate karam haina cheksinduna isana isabu sim swap haibe scheme asidagi ngakthokpani haibadu makhada lawminasi ahanbada aikoina personal details sing tongan ba website sing da hapchinba matamda fill up tawba matamda website sing adubu check tawba ani subada isagi net banking gi oiba password sing akaknaba matamgi manungda toina password sing change tawbi mathangda ahum subada
इसागी मोबाइल करीगुंबा मतम सांगना सिग्नल लेतब तारगदी खुदक्ता टेलीकॉम कंपनी सिंगा कांटेक्ट तौना मरी सुबदा इसागी मोबाइल तोयना तोयना अनौब सिम लौथोकपगी नत्रगा डुप्लीकेट सिम लौथोकपगी SMS लाक्प्रा हाइदना चेक तौ मंगा सुबदा इसागी बैंक अकाउंट सिंग अदु ईमेल अलर्ट अमदी SMS अलर्ट अनिमक एक्टिवेट तौना थंबी हौजिकी मतमदा ईमेल अलर्ट थमना अदोंगी मोबाइल मेसेज लाक्तब तारगसु अदोंगी मोबाइल सिग्नल फंगदुना मेसेज लाक्तब तारगसु ईमेल अलर्ट की थ्रू दगी अदोमना खुदक खुदकता सेल सिंग अदु लौथोकपगी मेसेज सिंग अदु ईमेल दा पाबा फंगी असुम हाइना असिगुमलबा स्टेप सिंग असिना एकोइना सिम स्वैप हाइबा स्कीम असिदगी कनबा ngami मयाम पुनमक असिगुमलबा सिम स्वैप स्कीम असिदगी ngakthoktuna leiba ngamba oijasinu haiduna bapu ibung magi mafamda eisa khudingmak ki oina खुरमजरी असिगदी मतंग असिदा वीडियो असि लोइसिनजरे मयामना वीडियो असि खजिक्तंग ओरबसु अदोंगी कानाबिबा ओइरगदी लाइक शेयर अमसुंग सब्सक्राइब तौबिनबा अमुकसु हना इकोक मौना खुरमजरी थैंक यू।